ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯂꯕꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯋꯔꯛꯁ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯄ ꯋꯥꯔꯜ ꯐꯨꯅꯕ ꯐꯦꯗꯦꯔꯦꯁꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯗ ꯁꯥꯟꯅꯕ ꯀꯌꯥ ꯍꯧꯗꯣꯛꯇꯨꯅ ꯈꯨꯗꯣꯜ ꯇꯝꯈ꯭ꯔे ꯍꯟꯗꯛ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯈꯔ ꯁꯣꯊꯔꯛꯄꯒꯨꯝ ꯎꯔꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯐꯒꯠꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯗ ꯑꯅꯤ ꯊꯣꯛꯄꯒꯤ ꯍꯩꯅꯕꯤꯅ ꯁ꯭ꯄꯣꯔꯠꯁꯇ ꯌꯥꯎꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯍꯟꯅꯍꯜꯂꯤ ꯍꯟꯗꯛꯇ ꯁꯔꯀꯥꯔ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯂꯥꯛꯇꯨꯅ ꯐꯨꯠꯕꯣꯜꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯣꯆꯤꯡ ꯄꯥꯡꯊꯣꯛꯄꯗ ꯅꯥꯀꯣꯏꯅꯅ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤ ꯃꯁꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯑꯣꯡꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯃꯅꯤꯡ ꯍꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯦꯃꯤꯅꯥꯔ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯈꯤ ꯆꯪꯅꯕ ꯊꯕꯛ ꯑꯃꯗ ꯃꯥꯏ ꯄꯥꯔꯣꯏꯗꯕ ꯑꯩꯒꯤ ꯄꯣꯠꯁꯦ ꯇꯨꯡꯗ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯅ ꯂꯥꯛꯄꯤꯌꯣꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯍꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯕ ꯌꯥꯗꯦ ꯂꯥꯛꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯁꯦ ꯑꯩ ꯑꯗꯨ ꯑꯣꯏꯗ ꯌꯥꯗꯦꯅ ꯂꯦꯞꯄꯒ ꯂꯩꯅꯕꯗꯧ ꯇꯧꯋꯦꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯔꯗ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁꯤꯗꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯐꯨꯠꯕꯣꯜ ꯀꯣꯆꯤꯡ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯧꯗꯕꯅꯤꯅ ꯇꯧꯕ ꯌꯥꯔꯣꯏ ꯆꯠꯅ ꯊꯤꯡꯉꯝꯃꯤꯅꯦ ꯃꯇꯝ ꯂꯣꯏꯔꯦ ꯇꯧꯕꯤꯔꯣ ꯄꯣꯊꯥꯕꯤꯔꯣ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯗ ꯁꯤꯟꯅꯕꯤꯌꯨ न्यू जेनरेशन मैम लाख हाँ अरीबसिंग थबक तब गमद्रगदी रेस तौर हजी अनौ अनौब मैम थोड़े अनौब टेक्निक अनौब वर्ल्ड क्लास एक्सपीरियंस सानरोय फुटबॉल जुडो अतई कंट्री फंगप एक्सपीरियंस एडोप तौरसनो योन युबी कोल जू पाई थादोप यारोना पाई एसोसिएशन तोबीरोने Ngasiki thoromaduda International School Sports Federation ki assessor and mimoti World Funaba Federation ki president Ranbir Singh Laisram namar oiba miyoi sing oina saruk yaki championship asida Manipur ki sanaroi nupa nupi punna chama humputaret na thoi ahen tanagani World Funaba Federation ki maikai degi ambulance ama Chief Minister da khusinaki Cultural integration की मपांगल कल्लबा प्लेटफॉर्म में सेमलबदी अपुनबगी सक्तम असी हेना चेसिनहनबा ngamgani haina वर्क्स मिनिस्टर टी.एस. बिस्वासना ngasi मणिपुर कल्चरल इंटीग्रेशन कॉन्फ्रेंस की नौना सागदबा गेस्ट हाउस अमा उरेप उयुंग तंबगी थौरमदा हाइख्रे पैलेस कंपाउंड की थंगपाट मपाल डॉल्फिन रोता नौना सागदबा गेस्ट हाउस उरेप उयुंग तंबगी थौरम अदुदा या स्कूल केंद्र के एमएलए टी.एस. सत्यव्रत अमदी मणिपुर कल्चरल इंटीग्रेशन कॉन्फ्रेंस की प्रेसिडेंट ए बरजा कुमार शर्मासु याकी टी.एस. बिस्वाजन मखातारदुना ममांगदा पांथोकिबा कॉन्फ्रेंस अमदा कल्चरल इंटीग्रेशन की ओइबा गेस्ट हाउस लेबगी मरु ओइबा असि खंगदुना सानना बा लेंगांगना खोंथांग असि लोखलकपनी धर्म तोंगान तोंगान चनखिबना मरम ओइदुना इसिलिनावगी मरक्ता लापतोकनखिबा मानबगी मवोंग अमा लेरिबा असि हंथाहंदुना कल्चर की ओइबा पुनसिननाबा खोंथांग लमदा चंगसिलसि मियोबगी सेवा तौबा हाइबसि इसोर फंगनना बलंबिने हाबा वखलोलदा नुंगसि सानना लैमिनसि हाइखि करिगिदमक्तनो मसिगी लिंखलाइबा करिगिदमक्तनो मसि एस्टैब्लिशमेंट तौरिमियो हाइबसि मरुइना ngसाइगी अखोगी चिंग तंगगी मरक्ता अखोगी कोएक्सटेंड ओइना फॉर द लास्ट 2 सेंचुरीज दगी हेना लेमिनरम पोट मरक्ता खल कारकपा अदु अखोई मसिनगी मरक्ता नुंगाइना तब धर्मगी ओइबा पोटना नत्रग तोवान तोवानबा नतब ओइदबा पोटगी कारक पुनमक सिंगसे अखोई फाजनबा अदुगा कल्चरली थ्रू दा अखोई कमाय तौदे इंटीग्रेट तौगदगे हाइबगी वखलोन ओनगनी हाइबगी एगोंदा थाजबदु सबचाना लेजे अदुगा मागी कल्चरल फॉर्म लेजबा अदुगा मागी आर्ट मागी क्राफ्ट्स की फॉर्म लेजबा कोई सोसाइटी अमदा लेमिनबने कोइसे अदन मसी अमना अमबु आइना चावी आइना पीई नंगना पिकपनी हाइबगी वखलोंदो मतम अमदा लेरमगसु हौजिक्ति लेबि याररोय मागी कम्युनिटी की मागी लेरिबा पोट पुरमक्सिदा फोरम अमदा प्लेटफॉर्म अमदा लोइनमक मागी उथोप ngamnabagi शक्ति दो मिपुंग खुदिमक्ता कनो खुदिमक्ता लोइनमक लेरबा पोट अमनिना
Tharong mari lenana MLATS Setrabertana Manipur ngakna sikumba guest house ama sanana bagi thodang lorokpa si maram sabaga loinana yamna maru oiba khongthang amani haina lawi masina lamdam asigi anakpa amasung arapadagi lakpa singbu jangjafam piduna matam matamgi oiba khudong saba sing phangan mangamlagani haiki Satkiba tang mapanda Myanmar gi Yangon da Satkiba press conducted tour aduda saruk yakiba singna ngasi Mandalay gi Iceland hotel da mafam aduda leba maitai singa unaduna wari sanakre makhogi maikaidagi maitagi angang amadi naha singbo lairik tamhanba pamaga loinana mafam aduda leba mioi sing tongan balalol itik tawningbagi apamba thamnaki DIPR gi director Balkrishna Hisnama made active policy gi achoba thodang lauriba RK Sibchandra gi maikaidagi Myanmar da lairiba maitai singna pamliba adu thabakta onthokna ba hotnagani haiba wafam thamlakki angang lai tamning ba lai base bopal mai am tawga workout tawra class ke adagi tamnada bano university ki level da lai madu sponsor tawna bowal lai ado handak lai sidadi ko business ki medium ko lakte ko di press ki ngantani handak lai sidadi aina ko gi maitai community sida tasing business tawiba phim sida business sauna tawo mi myam ga mi phama phamse hojik miyam da thamjari badu akogi Mandalay gi Iceland hotel da apham sida khundari ba maitai singa press conducted tour sida yauriba pawmi singa undawa wafam duni makoi maigai dagi maruena thamakpase mafam sida Manipuri tabinabo oja thabiragnaba haijaba adugo loinana mafam sidagi Manipur da maitai lon amadi makata lai tamningo matamda sel thungge awa leibadi ngamdabana chingba adugo khudung charo ke aduni makoi maigai dagi mayek singna thammi adugo loinana makoi gi lalole tiki maigai lalole tiki maigai dasu Manipur ga Mandalay ga mafam sida tariba maitai singsiga Manipur maitai singuga pusamnarga chatminna si haibigi apil do yam mayek sengna thamai loinana aikogi lairik na chingba isai lairik na chingbagi aikogi document sing makoi da pibi naba makoi maigai gi haijarpa lai Mayai kaba nisana laksin laklaba lamdamasi kalhaurasi nisa saba leplasi haina Thobal Ningombam gi akoi bedaleba club kayana maina paibi singaloina na ngarang numidang Thobal Ningombam gi akoi bagi mafam singda maina gi khongsat ama satkhrei mayai kaba nisayon ba amadi saba leplasi haiba kholau kaya sulauki khongsat adu Ningombam Lakshmi Bazar dagi hauraga Ningombam Mini Stadium phauduna khulasigi akoi ba mafam singda satki saruk yakibi nupi amana lamdamasida hogalakliba angang singyauna mioi kaya nisagi ipakta irak nariba asi kannana ba honamina batangai fadre khulasida nisa saba amadi yon ba mioi sing leiba yaroi haiki thawai am jang yauna loina mai kai khuding ma plak pun thalaga khoi ma am jang tang tungi na ha singchina togi nisa haiba si thadoga tungi umden or ka thaba ngang singbu yo khatna baida magda ngasi gi dile Chawkhat tharangi thabak paikhatpada ayan apan pinaba mi gi masing hengalakpana thabak amata paikhatpa ngamdre haina khundrak pam kendra gi MLA Lokeswar nangasi Kaibi High School gi nauna saba building amadi Kaibi awang leka community hall sanana ba urep uyung tambagi tharomda haikre Kaibi High School Management Committee gi President W Kongangbi Dolai Thabi Jila Parishad ki member M Sanatomba Pradhan Inausa Kaibi awang leka Village Development Committee gi President N Manglemjam na singba miyoi kayana ngasi gi tharomadu saruk yaki MLA Lokeswar na makataraduna Kaibi High School asi ayat apan pidrabadi sahi asigi manungda saba loisingani mahangna makataraduna PDCC kauba lup amana yumnam palauda thong sabada MLA na yangsindre haikiba adu lup amana nakal namagi thabak tawbagi khudamni yumnam khunawgi lambida quality control tawdana awangba uku ani sariba asina miyamna chathok chasinda thokhaliba khudong chadaba asigi matangdadi PDCC na karigi tumina leslibano haiki aini ngapam lai PDCC na haiding basi yengadi es hol problem yengo sambai dal lai ba thong segai ban dai bon lai da adudi kanam ta haide dik hoji yunang ro na kana thongani sare do thonga no sai thong du sumana jingnu wang kana sare adu dadi jibam tana madu to tong haide tieni mem ga tui mem na thong sabji pisi do lai te ba ai hare puram hura dilem daro harimna masagi kanam to ram ngam
Irabot Celebration Committee na sinduna chama konithoi suba Irabot ningsing thabonga mari lenana kaibi mana chingda laiba Irabot ki ningsing khubamda u thabaga loinena ahal singda khudol tambagi thauram pangthokre thoram adada CPI Manipur State Council ke Secretary L Sotin Kumar Irabot Celebration Committee ke Secretary Joy Kumar na singma miyoi kayana saruk yakhi Sotin Kumar na kaibi mana ching hariba si lamyan ba Irabot na mirot oidingai da mahaki khongloi singa loinena mifam pangthokpa amadi lotfam oikhiba maru oiba mafam ni kaibigi maning singda lamyan be irabot na lingkhat ki ba red guard ki training tawpham oikhibani haiki mafam asida aikoi gi lai lesu pabam librarian singba mayang gi mitin pham na chingba adu loinana aikoi gi sugumba apikpa museum na chingba semgolaba kanda haure ibe mirol punamakna comrade irabot ki political movement mahana lepa asigi miyamda ahongba awno poroknabagi thengdarma kaya se masi chap chana mana singa sidagi lawkhiba thawdang punamado phajana akoi thamnanabagi honagani Small Farmers Agri Business Consortium amadi Information and Cultural Society Manipur Khabam Lamkhai na sinduna sensitization program ama luang sangbam da laiba ICSM gi training hall da pangthokre Agri Business Planning for Generating Income haibasida pangthokhiba sensitization program hokdokpagi thoramda ICAR Manipur Center Joint Director Dr. I Meghasandra Manipur Small Farmers Agri Business Consortium gi Project Coordinator MS Khaidem yauna miyoi kayana saruk yakhi MS Khaidem na Bharat Sarkar na pitharakli ba tongan ba scheme kaya ge kana basing launa na bahot na si masida longmi singi damakta pangbaya ba mateng pangani haiki Yung khurimakta ikhoina thabaya ba maroi haibadi every household family khurimakta maroi asi tangai phata sinja da sine haibadi phadigom sine maroi napapi maroi nakupi adi u phadigom haiba mayam punamak sing asi thabada income generate tawba yaba polom ngakta ni hoji pot leiragadi samna harabada u phadigom haibasi pambi ahum katang yomi adi lupa mangani sumba singa si thanabagi adi sahi chupada aikoina phadigom puthokpa yai manoy nakupi puthokpa yai napapi puthokpa yai All Manipur Canoeing and Kayaking Asian Games the Saruk Yaruba Sanaroi Sing Okpagi Thoroma Mangasi Thamoi Ben Hizam Lekai the Leba Jotin Wai Khong Yumda Pangthokre Thoromadada Association gi General Secretary RK Lokandrajit Joint Secretary KS Rajesh Saruk Yaki Sanaroi Taramanga Takudol Putpidu na Ikai Khumna pa Utki Association gi President Jotin Wai Khomna Lamdam Asigi Sanaroi Sing na Handak Asian Games the Uliba performance po Thagat pa Phongdoki Association asi ani thokpagi wafam leite Sanaroi Sing na sutungda apapa performance utnanaba kanna hotnabiu haiki Imphal East Police Commando amadi taramanga suba Assam Rifles na nupi police yauna lamlai makhalai kaida chatkiba tang tara marigi nungthilda thiba humbagi tabak chathabada UNLF ke Khaidem Bidya Chanu alias Yasna Kobi Sahi Kulumdoirom Surabinipi Ama Lamlai Makhalakai Laiba Masagi Mayumdagi Fare Hare Maki Army number na 2441 ni Haina Police ki PRO na Kangalakle Hosik Maraktat na Tenba Break Ama Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu August thagi GSTR 3B return file tawbagi aroiba numiti lakliba September gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Enjoy the tastiest bread in town.
Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Medillion Ambulance Services Manipurna miyamgidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo. Medillion Ambulance, People Ambulance. Break kitungda taramna uksari makata papauda kuntrani suba battalion CRPF Loktak project na civic action program gi makada laimatak village community hall da nomage oba medical health camp ama pangtokpaga loinena lamdam adom gi differently able oirba mioi singda darkar oba potlam singyan thokre medical camp adu da mioi chani rom layeng baga loinena darkar oba dak langthak singlem na pikhi differently able oiraba mioi humbudrani thoida makoi gi darkar oiba potlam sing walking stick hearing aid tricycle yauna potlam kaya yenthoki ngasi gi thormande da saruk yakhiba CRPF range Imphal gi DIGP oiramba brigadier SK Sarmana asigumba civic action program asi maru oina security force na general public ta minungsi utuna mateng pangbani masina force amadi public singi marakta nungsinaba purak pangamgani haiki और जैसा कि आपको बताया था कि सीआरपीएफ आपकी सुरक्षा के अलावा आपकी मदद करने में भी काफी हिस्सा लेते हैं। सब आपके दोस्त हैं, आपको कभी भी किसी चीज की जरूरत हो हमारे कैंप में आए, हम आपकी मदद करेंगे। Kuntrani suba battalion CRPF Loktak ki commandant Rajgopal Singh na sigumba thauramasi pangthokpa matamda miyam na saruk yaduna security force amadi miyam gi marakta phaba mari thamnana ba hotnamina si haiki. Also, we are distributing medicines to the needy patient and free checkup of free health checkup is being done by our medical officers. Bisnupur district ki classified laiba Mothers Pride Academy School da namit humni chupna chatharakpa anirak suba mega science exhibition ngarang loisin kre loisin megi tharamda Janims ki associate professor Dr. K.S. Achobana lusingba Dr. Kangbo amasu saruk yakhi Dr. Achobana asigumba science exhibition ama pangthokpa asina mahiroi singi tungi punsida yamna kanaba ama oigani oja singna su mahiroi singbu ningthina lamjing biu haiki level standard ki matung ina di ai makoi si am advance oibra ina e dum logjare karigino makoi na puthok chari ba makoi gadget mayam makoi gi scientific tools guide fajana tobi bagi mami yam fajana tai makoi da yamna hai thoi sing thoi bagi mong am khak yam fajana guide hograi ba yamna innocent oiba angang sing si yamna mami mana singye na in logjai ado science ki maram da aina yam khangjabadi na chade adu moina puthoi ba mayam si di ai to my level hai tare ko adu ga di yamna advance way de haina in logje tungi damakta yan future da khoi mangol oina ba khoi oja sing yam phasana guide tobigini haina aina asa tawje Tourism awang laikai da Muhammad Faruk laikidabagi thoktok adubu pendaba phongtok tuna borayangbi khunja singna ngarang numidang mairagi khongsat ama jatkhrei mara lebesing phaduna chapchaba ain gyobe dandi PBU haina dabi tawki Lions Club of Thawal, Leo Club of Thawal na Thawal College ki NSS amadi mahiroi singa loinena Thawal College ki akoibeda lamto sengdokpaga loinena college campus manung amadi mapanda uhaipan ba usara kaya thakre thorom aduda Lions Club Thawal ki president L Marjit Kumar amadi college ki principal o chawbadi bisu saruk yakhi Lions Club of Thawal ki secretary N Robindrana malemge inga sagi honglakli ba fifa masi kharadang oirabasu kanmangam nana ba mipum khuding makna uthabagi thabak asi pangthok minasi haiki Transition program si Lions Club Thawal na
ꯑꯩꯈꯣꯏ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯠꯊꯖꯔꯛꯄ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯊꯖꯕꯅꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯟ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯛꯁꯤꯖꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯄ ꯎꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯄ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯅꯕ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ Amaramda Youth Welfare Association Laisangthem na Lamyan Bahizam Irabot ki Ningsing Thabungga Mari Lenana Laisangthem Bazar dagi Khong Manung Phawbagi Lambi gi nakanda Uchara kaya thakre Chayol amachupna chatharakpa lamtu sengdokpagi thorumga Mari Lenana Uchara thaba aduda club ki president El Jatesorna Lamyan ba Irabot bu ikai khumnaba utpa oina thoromasi pangthokpani haikhe Lamyan ba sibu koi ningsing boina mangani chathagadaba Uchar thabai program ni Uchar lising amagi mathakda thana khoi plan tawjai aduga akoi mamang da si lu nan ba program kaya ju sathagre handagi thama sidi Irabot de ningsing boina akoi lu nan ba thoromasi koi pangthok sagadri Bamon Lekai Youth Club Yaripok Bamon Lekai Nasu Club asigi akoi beda leiba Mahiroi Singa Kusamnaduna Lamyan Bahizam Irabot ki Ningsing Thorumga Mari Lenana club ki akoi ba mafam sing sengdoktuna Uchara kaya thakre Kendra ki MLA Megachandra amadi chairperson Hari Pyari na mateng pangbibagi damak club ki maikai degi thagatpa phongdokhi Ngasi Bisnupur district ki manung sanba Kwasify gi lambi haraga khangna ba tidim lambi dagi Kwasify taba kilometer 3 sang lambi asi MLA Govindas Konthokjamna asang basan pham puthokna semjin ba hokre Kwasify mamang leka Youth Congress Committee ki secretary Aribam Nandesrona pali belengak asi iho hodriba makai masana khangna thabak paikhatta ba lengak amani haikhe aina haijaningbadi irang thok kan irang solve tawagi mahutta irang throting ada thabak khra tobi haina government side ta government appeal tawjari haukiba matam akogi PWD minister honorable akogi sir Bishorjitna matam kharagi mamang da khoina thengnajabada newspaper adagi ISTB da thengnabada akogi state ke account da lupa ama phabu leitraga jo akogi lambi khudingmak mapung phana koila thagani habagi akoi thajaba Manipur gi praja miyam da thambiki akoi maram aduna akoina hangjani bu wahangdi hauji lambi akogi akai atoi mya pot hon pik thalaba lambi mya machi akoi karigi damte semjen bidribno state ke account da lupa ama phabu leitaba matam ngai gidribra state ke account da lupa ama phabu leitraba matam da akoi lambi si sembi gidribra haibasi akoi wahang oina hangji Youth Congress Committee ki Secretary Premna Works Minister TS Biswajitna Manipur gi lambi kaya semgani haikhrabasu ngasi phawba thabak amata paikhalaktre haikhi Bisnupur Mini Secretariat ta Office oiduna lairaklaba video Moirangi Office amangasi Moirang Kendra gi MLA P Sarachandrana Moirang Patlau lekai deleba Loktak Modern Fish Market Complex manungda hangdokre thoromaduda Moirangi video ke jadumani pradhanamadi member kayana saruk yakhi Thanga Kendra da MOBC ki housing scheme gi makhada jinga phangkhraba beneficiary yangkai humdoi Kaibul Lamjau Police Station da laknana ba khangalak le hairi masigi matang da beneficiary anina ISTP news da masa ki mingchat launana ba hotna bada misam miyam da mipai ba thohan ba si tawhaning de masina maram oiduna makhal amatagi lengak tagi mateng launing lak ta basu yai police na misam miyam da mipai ba pohan biganu haiki Tengnopal District ki manung sana laiba H Mongjang Upper Primary School gi Mahiroi Singye uniform lai nana bathadarak pa senform bank ta deposit tawrak pa check ta ira iba senform ga manaram dabadagi paisa kaithokpa yadre hairi masigi matangda kolgi ningthau lalat haukipna ngasi paumi singda hai ZEO Chandel na pirak pa check manada lupa lising kunma pan chatrat irakhi SBI Bank Moreda deposit tawrakhi bagi senfamna lupa lising kunmanga chatrat kuntra taruk oiramkhi masigi matangda ZEO masada hanglobada thabak adu Chandel gi DC na tawkhibani haina khangalakle mari lenamba department na athuba matamda midyang sangbiyo haina lalat haukipna makhata na phongdorakle hauji arabeda maroiba pau amok Manipur gi sana khonabagi phibam phagatna naba miyam gi mifam pangthokuna khana nainaba mathau tare haina Chief Minister N Birana phongdokre Cultural integration gi mapangal kalaba platform ama semlabadi apunbagi saktamasi hena session nanmangam gani haina Works Minister TS Biswajitna haikre Hauji ki wenadi matang sidul senjari miyang tabiri babumna makpo amuka hana kurumjari